Hslc examination amadi Hse Da Saruk Yagadaba Maheiroi Singda Tongan Tonganba Lup Singna Yaipha PAOJEL PIRAKLI Student Union Chokanglai Park Suki Maike Digi Kosem Amadi Bosem na Lauba examination Thagadoriba Maheiroi Khudingmak Mai Paktuna Tungi career Gidamak Atogba Yumpham Amamam Thonba Ngamba Oirasunu Haina Yaipha PAOJEL PIRAKLI examination Sing asida Aranba Pamba Yaudana Ingna Tikna Pangthokpa Ngamnaba Maheiroi Sing parents guardian Sing Amadi Oza Singna Punna Hotnaminasi Haiba Wafamsu Thamlakli Nakalamarom Dasu Committee on Protection of Maitai Victim COPMEVH Morena Moredagi Lanjanaduna Tongan Tonganba Relief Camp Singda Lairiba Moregi IDP students Singna Kanna Honaduna exam Singa Sida Mikok Tongbo Oiduna Sotaraba Iramda Moregi Atangba Yumbirel Oiduna Minchat Purakpa Oirasanu Amadi Sotaraba Kunai Asiba Atumba Lambida Lamjing Bangamba Mikok Tongbo Oirasanu Haibawa Pam Tamlakli Amasung Satra Satri Singa Sina Mai Paglaktuna Makataba Career Sembada COPMEVH Amadi More Miyamna Angamba Mateng Pangnaba Sem Sadun Lepli Haibawa Pam Tamlakli